Manipur dengue na naba miyoy lising amaga tarahumdo yauray. Dengue sandok pakang na kokpa marum chathok na ba mapam kunda larvivorous nga sing thadakray. Manipur da chatliba chahi asigi October tang ahum phawbagi manungda kang na sandok pa dengue laina na naba miyoy lising amaga tarahumdo suray. Haujik fawbada official oina laina asina maram oiduna miyoy amata sibagi paw laitre. Adubu dengue laina na naba miyoy singi masing nongmagi hengalakpa na maram oiduna dengue laina sandok pa Izik haina khangna bakang makhalasina kokpa marum sing chathokna ba Manipur gi tongan ba mafam kunda larvivorous kauba nga makhalasi ising da thadakre haina State Malaria Officer gi Thaupuri ba Dr. Salam Priyo Kumar na phongdorokle pausi asiga Dr. Salam Priyo Kumar ga wari sanaba matamda makata na phongdorokibade Manipur gi oina dengue na positive oida ba miyoy ase Imphal West ta satret katara Imphal East chamaga humpuhumdoi Thoubal da humpugani thoi Bisnupur da kuntraga mathoy, Kaksing da tara, Tengnopal da tara mathoy, Kangpokpi da nipan, Churasanpur da mga, Chandel da mari, Senapati da ahum, None da mari, Ukhrul da ama, Kamjong da ama ni haire. Dengue na maram oidu na misi ba yauri hairabasu, official oy na di, ngasi fawba miyoy amata siba laitre. Laina asidagi ngathong na bagi damakta, paikaliba, Tabag tauram singi manungda, Gari ahum sizin na duna, Manipur gi tongan ba mapam chaniga marfudrada, Kangkhal, Lising kulhumdoi chanipan ga hum hidak lupthokre aduga laina asidagi ngakthokna ba miyamda awareness campaign chamri ga tarahumdoi pangthokre state level gi thakta press meet mangarak tawkhre masida natana miyamda paksanna laina asidagi ngakthokna ba maram sing khanganna ba All India radio gi numidang pung 8 ka minute kunthra tadringai amade good morning gi thoramda dengue laina dagi matau karamna ngakthokadage section thorang gi thabak lokhot kadagi haibagi maramda miyamda mamutana khanganna ba Program asi September mga dagi pangthok pa hauray. Masida natana, ISTB na chingbada September 9 dagi so miyam dalay na asigi maramda. Kangan bagi tauram sandok tu na lakle. Masida natana Manipur gi tongan ba mapam sahum ga tara mga da fogging tawdu na dengue sandok pakangsing hana bathabag sa thari.